ai hai wah ngầu ya sih om itu terus yang aja nanti ngầu ya mem bohan memak tudang kau nona kerum sari mem masih jo buang video om putu lak sari bako adu masih di mohen gue na muk sara ge mohen ge nglai adu ok gue na tawre masih mathen jadi ko ok se yam dre hatare sumana pisa mumtang nang ge thang long sumana mohen jo sumana re sumana re bako sang je adu sumana sara ge adu di mem hau na ko tawre jene ko adu bike amum tang hana chiksi adu matung da house Iya. ngas khair adu mem masih di challenge tawroi ko sum normal on sum sara Yang ada anak ini juga. mem da ho yai mem se chị con này được ai hai Vợ cũng sáng, sao vợ hấp ra cũng ngay rồi. di chúng không kêu gì con không có gì nhà này ngoài ra mà hi ni hay cái thau này thau hấp có thùng bên này tiêu sao mà sao nó cũng một tiệt các mèo vậy nào con aduh bukan Ya. kemarin tuh bro video sih minus ini itu kayak gimana sih yang gue tuh kami nong ta Boleh. Ini terima malam juga. video bisa sih pak nah ya pas saja senam tak harung Ba mà cây ngoài ta vợ này rồi sao chị này cũng hay đấy có nhiều video chúng trang này nào tôi thì khá là đi rồi. Cái hồ này rồi cây đã rồi mau sih ini mau kamu tuh sikpi kopi kan tuh lagi teh gua tuh lu tuh deh lagi betul jok para am ta ba kau thuốc mà bà con đây là tiền thì khăn mà này vậy kau làm cái gì đây đấy cũng mà tuần na quay kì đây đi ba floor thì cho floor mà sa mà su vậy ta ba ta đấy quất floor này vậy lấy chứ đâm cũng mà cái lấy vậy đâu tầm nó lấy để ta đang chun đang chỗ chỗ mà phải hết rồi bạn ai cho sao không chỗ phải rồi bạn 진짜 딴 말이야 저게 tahan na bida tahan na bida nang cho nang gi chali ba kuchin chali ba bo pai da ba oi amani maru amani dita budi de hong san ni na yan ni tahan da bida kut na pa ka kut ne
ꯆꯜꯂꯤꯕ ꯆꯥꯡꯁꯦ ꯄꯥꯏꯕ ꯑꯣꯏꯔꯒꯗꯤ ꯃꯣꯏ ꯌꯥꯝ ꯆꯟꯒꯅꯤ ꯈꯨꯠꯇꯗꯤ ꯁꯤꯗ ꯁꯤ ꯈꯌꯥꯠꯇ ꯌꯥꯝ ꯆꯟꯗꯕ ꯋꯥꯅꯦꯕ ꯑꯩꯒꯤꯗꯤ ꯈꯨꯠꯇꯗꯤ ꯄꯨꯔꯥ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯄꯥꯏꯁꯤꯟꯒꯦ ꯍꯥꯏꯔꯤ ꯀꯩꯅꯣ ꯑꯩ ꯈꯨꯠꯁꯤꯅ ꯍꯥꯏꯕꯗꯤ ꯆꯥꯛꯈꯨꯝꯁꯤ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯕ ꯈꯨꯠꯇꯗꯤ ꯑꯗꯨꯒ ꯆꯤꯟꯗ ꯆꯪꯉꯨ ꯌꯥꯗꯕ ꯆꯜꯂꯨ ꯌꯥꯗꯕꯩ ꯋꯥꯔꯤꯅꯦꯕꯆꯥꯎꯕ ꯑꯃ ꯄꯥꯏꯔꯣ ꯑꯩꯁꯨ ꯑꯆꯧꯕ ꯑꯃ ꯄꯥꯏꯍꯧꯔꯒꯦ ꯄꯥꯏꯔꯣꯅꯦ ꯌꯥꯔꯦꯅꯦ ꯇꯥꯔꯗꯤ ꯈꯔꯗꯤ ꯁꯨꯝ ꯇꯥꯔꯅꯤ ꯑꯩꯗꯤ ꯁꯤꯁꯦ ꯍꯥꯟꯅ ꯆꯥ ꯌꯥꯔꯦ ꯅꯪ ꯇꯥꯁꯨ ꯇꯥꯔꯣꯏꯗꯕꯩ ꯆꯥꯡꯗꯣ ꯅꯪ ꯄꯥꯏꯔꯤꯁꯦ ꯌꯥꯝ ꯀꯥꯏꯅ ꯇꯥꯔꯣꯏꯗꯕ ꯆꯥꯡꯗ ꯁꯨꯝ ꯄꯥꯏꯅꯔꯒꯦꯕꯀꯣ ꯁꯤ ꯃꯌꯥꯝ ꯁꯤꯒꯤ ꯆꯥꯡꯗꯅꯤ ꯑꯣ ꯁꯤꯁꯦ ꯑꯃꯨꯛꯀ ꯈꯥꯕ ꯊꯣꯡꯕ ꯂꯣꯏꯕꯒ ꯌꯥꯝ ꯀꯣꯊꯕꯒ ꯁꯤ ꯄꯣꯡꯄꯣꯡ ꯁꯥꯔꯒ ꯆꯥꯕꯁꯦ ꯁꯤ ꯈꯨꯍꯥꯎꯁꯤꯗꯤ ꯏꯪꯉꯤꯗ ꯍꯥꯎꯔꯣꯏꯕ ꯑꯣꯀꯦ ꯃꯥꯗꯤ ꯁꯥꯔꯤꯉꯩꯗ ꯆꯥꯍꯧꯒꯗꯕ ꯍꯥꯎꯋꯦꯍꯦ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯗꯤ ꯆꯥꯛ ꯌꯥꯎꯗꯕꯤꯗ ꯑꯣꯛꯀ ꯇꯧꯔꯝꯕꯅꯦꯕ ꯑꯗꯨ ꯆꯥꯛꯇꯤ ꯈꯤꯇꯪ ꯌꯥꯎꯍꯟꯅꯤꯡꯕ ꯁ꯭ꯋꯥꯏꯒꯤ ꯀꯦꯊꯣꯟ ꯉꯥꯛꯇꯅꯦꯕ ꯁ꯭ꯋꯥꯏꯒꯤꯅ ꯑꯩꯈꯣꯏꯒꯤ ꯃꯁꯟꯗꯣ ꯌꯥꯝ ꯍꯥꯎꯕ ꯖꯒꯥꯗꯨꯅꯦꯕ ꯑꯩꯗꯤ ꯃꯣꯏꯅ ꯍꯦꯟꯅ ꯅꯩꯁꯤꯟꯈ꯭ꯔꯦ ꯁꯥꯕꯨꯗꯤ ꯑꯩꯅ ꯈꯤꯇꯪ ꯆꯥꯎꯕꯅꯤꯀꯣ ꯆꯥꯎꯕ꯭ꯔꯥ ꯃꯥꯟꯅꯕ꯭ꯔꯥ ꯈꯤꯇꯪꯗꯤ ꯑꯩꯅ ꯆꯥꯎꯕ ꯃꯥꯜꯂꯦ ꯑꯗꯣ ꯈꯪꯗꯦ ꯈꯤꯇꯪ ꯆꯥꯕ ꯑꯣꯏꯔꯤꯗꯣ ꯈꯤꯇꯪ ꯃꯔꯤ ꯆꯞ ꯃꯥꯟꯅꯕꯅꯦꯕ ꯀꯛꯄꯗꯣ ꯑꯗꯩ ꯀꯛꯏꯕ ꯃꯤꯗꯨꯅ ꯈꯤꯇꯪ ꯍꯦꯟꯖꯤꯟꯅ ꯀꯛꯈꯤꯕ ꯑꯣꯏꯕ ꯌꯥꯗ꯭ꯔꯦ ꯅꯣꯏꯗꯤ ꯆꯦꯂꯦꯟꯖꯇꯣ ꯅꯠꯇꯕꯩꯔ ꯃꯣꯏꯒꯤ ꯃꯍꯨꯠꯇ ꯃꯥꯏꯊꯤꯗꯣꯔꯦ ꯑꯩꯅ ꯉꯁꯤꯗꯤ ꯆꯦꯂꯦꯟꯖ ꯇꯧꯒꯦꯕ ꯃꯥ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯏꯁꯥꯁꯦ ꯇꯨꯝꯃꯟꯕꯒꯤ ꯁꯨꯇꯤ ꯂꯩꯕꯒꯤꯀꯣ ꯇꯨꯝꯃꯟꯕꯒꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯗ
ꯃꯥꯅ ꯇꯧꯕꯁꯤ ꯁꯨꯝ ꯍꯥꯏ ꯂꯩꯕꯅꯤ ꯑꯩꯅ ꯁꯨꯝ ꯌꯩꯊꯣꯛꯑ ꯂꯩꯕ ꯑꯗꯣ ꯃꯥ ꯁꯨꯝ ꯇꯧꯁꯦ ꯍꯥꯏ ꯂꯩꯕꯅꯤꯅ ꯃꯥꯅ ꯅꯩꯁꯜꯂꯦ ꯉꯁꯤꯗꯤ ꯃꯔꯨꯁꯦ ꯆꯥꯏ ꯃꯥꯡꯍꯟꯕꯗꯤ ꯌꯥꯗꯦ ꯃꯔꯨꯗ ꯃꯁꯤꯡ ꯌꯦꯡꯉꯨ ꯂꯦꯝꯃꯁꯨꯀꯣ ꯄꯥꯝꯃꯨꯏꯕ ꯑꯩꯗꯤ ꯃꯣꯏ ꯍꯦꯟꯅ ꯅꯩꯒ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯎꯔꯦ ꯑꯩꯗꯤ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯇꯧꯔꯒ ꯑꯍꯥꯟꯕꯅꯦꯕꯀꯣ ꯆꯥꯎꯔꯦ ꯅꯪꯅ ꯑꯗꯨ ꯇꯧꯁꯦ ꯍꯥꯏ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯈꯩ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯆꯥꯅꯤꯡꯕ ꯁꯤ ꯈꯨꯍꯥꯎꯁꯤꯗꯤ ꯆꯨꯆꯨ ꯂꯣꯏꯈ꯭ꯔꯕ ꯑꯃꯨꯛ ꯄꯨꯊꯣꯔꯛꯀꯦ ꯉꯁꯤꯗꯤ ꯃꯣꯍꯦꯟꯅ ꯅꯩꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯉꯁꯤꯗꯤ ꯃꯥ ꯉꯁꯤꯗꯤ ꯃꯥꯏꯊꯤꯔꯦ ꯆꯦꯂꯦꯟꯖ ꯑꯣꯏꯗꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯔꯨꯁꯦ ꯍꯥꯎꯗꯣꯏꯅꯦ ꯁꯤ ꯃꯔꯨꯁꯦ ꯍꯥꯎꯗꯣꯏꯅꯦ ꯍꯥꯎꯕꯅꯦ ꯀꯛ ꯀꯛ ꯂꯥꯎꯅ ꯔꯤꯞꯀꯤ ꯁꯔꯨ ꯃꯣꯏ ꯃꯕꯨꯛꯀꯤꯅꯦ ꯔꯤꯞꯀꯤꯗꯨꯅꯦꯕ ꯑꯩꯅ ꯂꯧꯔꯤꯁꯦ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯃꯥꯒꯤ ꯗꯤꯖꯥꯏꯟ ꯀꯣꯟꯕ ꯀꯩꯀꯥꯁꯦ ꯆꯞ ꯃꯥꯟꯅꯕ ꯋꯥꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯜꯂꯦ ꯅꯠꯇꯦ ꯁꯥꯝꯗꯩ ꯀꯩꯅꯣꯝꯗꯩ ꯀꯛꯂꯛꯏꯅꯦ ꯌꯥꯝ ꯐꯖꯅ ꯀꯛꯂꯛꯄ ꯋꯥꯅꯤ ꯑꯍꯥꯟꯕ ꯀꯛꯄꯗꯨꯒ ꯆꯤꯛꯄ ꯀꯛꯄꯗꯨꯒ ꯈꯤꯇꯪ ꯈꯦꯠꯅꯈ꯭ꯔꯦꯕ ꯆꯥꯎꯕꯁꯦ ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯦꯞꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯔꯦ ꯆꯦꯂꯦꯟꯖ ꯅꯠꯇꯕꯅꯤꯅ ꯃꯥꯅ ꯉꯝꯕ ꯑꯩꯅ ꯉꯝꯕ ꯍꯥꯏꯕ ꯂꯩꯇꯦ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯣꯡꯁꯤꯡꯒ ꯇꯥꯕꯒꯀꯣ ꯑꯗꯨꯃꯥꯏꯅ ꯐꯖꯕ ꯄꯤꯁ ꯑꯃ ꯐꯖꯅ ꯀꯛꯂꯒ ꯁꯔꯨꯛ ꯃꯃꯥꯡꯗꯨꯗ ꯊꯝꯃꯝꯃꯒ ꯆꯥꯕꯁꯤꯗꯤ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯗ꯭ꯔꯣ ꯆꯥꯛꯇꯨ ꯂꯦꯝꯍꯟꯒꯅꯨ ꯈ꯭ꯋꯥꯏꯗꯩ ꯂꯦꯝꯕ ꯂꯧꯍꯧꯕꯗꯨ ꯆꯥꯛꯅ ꯄꯥꯡꯒꯜ ꯂꯧꯋꯤꯒ ꯌꯥꯝꯅ ꯍꯥꯏꯅꯗ꯭ꯔꯣ ꯍꯥꯏ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯣꯔꯣꯛ ꯆꯤꯛꯄꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯞꯄ ꯆꯤꯛꯄ ꯂꯩꯗꯅ ꯃꯣꯔꯣꯛꯅ ꯄꯥꯡꯒꯜ ꯂꯧꯍꯟꯕ ꯍꯥꯏ ꯑꯗꯨꯅ ꯆꯥꯛꯅ ꯄꯥꯡꯒꯜ ꯂꯧꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯂꯣꯏꯁꯤꯟꯒꯗꯕꯅꯦ ꯆꯥꯎ ꯅꯪ ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯗꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯌꯨꯛꯁꯨ ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃ ꯇꯧꯊꯣꯛꯈꯤꯕꯅꯦ ꯑꯩꯁꯦ ꯑꯩ ꯊꯕꯛ ꯍꯜꯂꯛꯄ
ꯁꯤꯗꯤ ꯃꯣꯏꯅ ꯂꯩꯈ꯭ꯔꯦ ꯎꯄꯥ ꯂꯩꯇꯦ ꯑꯩ ꯁꯤꯂꯤꯟꯗꯔꯗ ꯂꯩꯔꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯅꯪꯅ ꯉꯝꯃꯗꯤ ꯑꯝꯇ ꯂꯦꯝꯍꯟꯕ ꯌꯥꯔꯣꯏꯀꯣ ꯅꯪꯅ ꯉꯝꯃꯕꯅꯤꯅ ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯁꯤꯂꯤꯟꯗꯔ ꯇꯧꯔꯦꯕ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯗ ꯆꯦꯂꯦꯟꯖ ꯅꯠꯇꯕꯅꯤꯅ ꯑꯩꯗꯤ ꯉꯝꯖꯜꯂꯣꯏꯕ ꯁꯥ ꯉꯝꯗ꯭ꯔꯗꯤ ꯇꯣꯛꯄꯤꯅꯦ ꯑꯩꯗꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯪꯅ ꯉꯝꯃꯦ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯗꯅꯀꯣ ꯅꯪꯁꯨ ꯌꯥꯁꯤꯜꯂꯛꯇ꯭ꯔꯕꯣ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯉꯝꯗꯣꯏꯁꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯦꯝꯃꯤ ꯑꯩꯁꯨ ꯂꯦꯝꯃꯤ ꯂꯦꯝꯕꯗꯤ ꯅꯪꯒꯤ ꯆꯥꯎ ꯑꯩ ꯑꯗꯨ ꯁꯥ ꯆꯥꯎꯕ ꯑꯩ ꯍꯦꯜꯂꯤ ꯑꯗꯨꯗꯤ ꯍꯣꯏ ꯑꯗꯨꯁꯨ ꯆꯥꯎꯕꯩ ꯈꯤꯇꯪ ꯍꯦꯟꯕ ꯋꯥꯅꯦꯕ ꯌꯥꯝꯅ ꯆꯥꯎꯕꯗꯤ ꯑꯣꯏꯗꯦꯕ ꯑꯦ ꯑꯗꯨꯗꯤ ꯌꯦꯡꯅꯔꯅꯤ ꯀꯅꯥꯅ ꯆꯥꯎꯕꯅꯣ ꯃꯌꯥꯝ ꯀꯃꯦꯟ ꯑꯝꯇ ꯍꯥꯏꯕꯤꯔꯝꯕꯅꯦ ꯃꯥ ꯑꯩꯒ ꯀꯅꯥꯅ ꯄꯤ ꯆꯥꯎꯕꯅꯣ ꯍꯥꯏꯕ ꯀꯃꯦꯟꯗꯗꯤ ꯌꯥꯗꯦꯅꯦ ꯅꯪ ꯆꯥꯎꯋꯦ ꯍꯦꯛꯇ ꯍꯥꯏꯔꯛꯏꯅꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯂꯩꯕꯤꯅꯤ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯂꯩꯌꯦ ꯑꯗꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯦꯕ ꯑꯁꯦꯡꯕꯗꯨꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯥꯅ ꯆꯥꯎꯔꯤꯁꯤꯅ ꯀꯃꯥꯏꯅ ꯆꯥꯎꯋꯤ ꯃꯇꯝꯗ ꯃꯔꯨꯗꯨꯅ ꯈꯤꯇꯪ ꯏꯟꯊꯣꯛꯈꯤꯕ ꯃꯔꯨꯗꯨ ꯈꯤꯇꯪ ꯆꯥꯎꯕꯗꯣ ꯃꯔꯨ ꯆꯥꯎꯕ ꯑꯗꯨꯒ ꯅꯪ ꯃꯔꯨ ꯊꯥꯡꯉꯛꯑꯣ ꯑꯗꯨꯗꯤ ꯃꯔꯨ ꯁꯥꯏꯕ ꯌꯥꯕ ꯃꯔꯨꯗꯤ ꯆꯞ ꯃꯥꯟꯅꯕꯅꯤꯍꯦ ꯑꯩꯒꯤꯗꯤ ꯁꯤ ꯅꯥꯂꯦꯌꯦ ꯁꯤꯗꯤ ꯀꯦꯁꯣꯟꯁꯤꯗꯤ ꯑꯩꯅ ꯑꯩ ꯁꯤꯗꯤ ꯍꯌꯦꯡꯒꯤ ꯊꯝꯃꯤꯅꯦ ꯉꯝꯃꯔꯣꯏꯌꯦ ꯑꯩ ꯍꯌꯦꯡ ꯕ꯭ꯔꯦꯛꯐꯥꯁ ꯑꯣꯏꯒꯦ ꯇꯧꯕꯅꯦ ꯁꯤ ꯑꯩꯗꯤ ꯁꯤ ꯍꯌꯦꯡ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯆꯥꯔꯗꯣꯏꯅꯦꯕ ꯑꯩꯅ ꯇꯧꯗꯣꯏꯁꯦꯀꯣ ꯃꯥꯡꯍꯟ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯎꯝꯃꯒ ꯑꯣꯏꯅ ꯆꯠꯂ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯁꯧꯕꯤꯕ ꯌꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯂꯦꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯁꯦ ꯁꯥꯗꯣ ꯆꯥꯛꯁꯨ ꯈꯔ ꯈꯔ ꯂꯦꯝꯃꯦ ꯃꯣꯏꯅꯁꯨ ꯑꯩꯁꯨ ꯑꯗꯣ ꯃꯊꯪꯗ ꯃꯌꯥꯝꯅ ꯀꯔꯤ ꯆꯥꯔꯛꯎꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯆꯥꯖꯔꯛꯀꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯀꯃꯥꯏ ꯂꯣꯏꯁꯤꯜꯂꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ